Akashbani Imphal Maibam Dwijamani na pau pazari ahanbada maruiba pau Manipur ngasi mahusagi sanabi amasung haraute amaga loinena sajibu nongma panba chairoba pangthokre Congress na hairi dol asigi phirepti Manipur da leiriba miyam amato oina punsinaduna mahusagum tangdu leitane hingminabani Assam Rifles na tha asigi amadagi ngasi phawada ngamkhai lana pusulakpa lupa koti kulumdoi lak kunipa longi aini yadaba polam sing phagale Election Commission na hairi ani suba tangka ke Lok Sabha mikhalda punna mirep lisingama chani tarana lamba taunaragani amasung BJP lusingba Pradhan Mantri Narendra Modi na hairi handaki mikhal asi kunmathoi suba sahi sagi khwaidagi maruiba mikhalni Manipur ngasi mahusagi sanabi amasung haraute amaga loinena sajibu nongma panba chairoba pangthokre kummamagi anau apen manamasing laida katuna thonglaba matungda thongal wangmada thadoknaki madugi tungda imung manung punna samin thakminnabana kumai asigi mapung oiba saktam oiki mahausadagi sanarakpa ama oina saba thakpa loiraga nungthelgi matamda manakna pasingda kabagi sanabi lerakhi adumainamag Manipurda hausik thoklebi irang asina maram oiduna sing kabagi thauramdi pangthokna khidre ngasi sairaubo numita Kangleipak Manipur gi saithabagi thauram Uttara Sanglen sana konungda pangthokre Congress na hairi dol asigi phirepti Manipur da leiriba tongan ba Kanglup ki miyosing amato oina punsinaduna mahusagum tangdu leitane hingminabani Imphal gi Congress Bhavan da ngasi pangthokhiba Indian National Congress ta nauna punsilaba Janata Dol United Tamenglong District Manipur gi tongan ba office bearer sing amasung executive member sing bu opagi thoromda dol gi president Kaisam Meghachandran hai ngasi di Manipur gi miyamna asumba asengba karinu haibadu tapna khangnaba horakle Congress dol gi amatu oibigi wakhalon bu sagatuna Tamenglong Zilla pumbagi sadasya pumnamak dol asidi yaurpani masi yamna pukning thoganingai oiba khongthang amani Manipurda hujik thoklibi irang asi athuba matamda waroising puraktuna mausagum tangdu leitan hingminaba haibasi dol asigi aset pe phirepni mangna hai masida aikogi thabak thora aikogi ideology yang simple roina lamdam asigi inclusive development Zapat thorangda thabak tawbasida whole district amagi mayam punamak rajniti itihasta mass murder tawbase it's first time aduna masi yamna achauba akhoi upcoming parliament election sida maruba ama oi amasu akhoi leiba ideology amaga nungsi janna leiba shanti development hairasi tapna matam khara misunderstanding leibu ko leiba mayam sing Pura bakto, akon badadi asum basi lak basida, atu ki justice se lak kani hai basi ki thaja bagai loilana, pahir sang basi yang nungai. Amaromda National Students Union of India NSUI gi yankayom doi sobok kumun thoramsu ngasi pangthokhi. Manipurda haukiba sahi gi me homdegi thoklibi irang asida mayum makai leitabadagi tongan ba relief camp singda miyoi kaya awa ana khangduna leiri masi yengluraga irang asi nemthari haina loba yadri hadagi Lok Sabha mikhal asida Republican Party of India RPI gi mirep oiriba Mahesur thonau jamna hai asigumba waraba matam asida miyambo mikhal gi thabuk thoromlomda mai onsilanduna atopa mawng amada puna bahonari ba si yamna laibak thibani Kendra amasung Rajya Sarkar na irang asi loisinba ngamdri magna hai misam mama wairabasu irang asi loisinaba mahangna leibak asigi lusingba kaya tanaduna angamba thakta honakhi makatana su honakhi gani masida miyamna mateng pangbiyu magna hai akoina haidragadi akoi warisi akoina tamdragadi kanana tamdoino center da akoina unadoriba bibak laiba mido bibak to da pariba minister sing do akoina chatlaga unagadabni kaidabui unaroduino makoi mapi mapani na laiba natro adu taragadi laiba opposition kem thi da bida unagadabni aduna ngasibo ai akoina tawriba thabak aigi iramdam sigi irei cha sigi thabak tawbadi yepirakte mateng panga iko haibai damakta sida lecture wani lagliba Lok Sabha mikhal gambari lenana Tamenglong Zilla da mathau tawgadaba polling personnel singi ani super round gi training Tamenglong Indoor Stadium amasung Tamenglong Higher Secondary School gi ground da ngasi tegi hokre
ट्रेनिंग प्रोग्राम अदुदा तमेंगलोंग अमसुंग तमै विधान सभा केंद्र सिंगदा मथौ तौगदबा पोलिंग पर्सनल सिंगना सरुक यारी ट्रेनिंग प्रोग्राम असी हयेंग फावबा चथगनी उखरुल जिला दा मथौ तौगदबा पोलिंग पर्सनल सिंगी अनि सुबर राउंड की ट्रेनिंग सुंगसी विनो बाजार दा लेबा उखरुल हायर सेकेंडरी स्कूल की ग्राउंड दा पांगथोखरै ट्रेनिंग प्रोग्राम असिदा पोलिंग पर्सनल सनी निपु हुमदोइना सरुक याखी जिला असिगी ओइना पोलिंग स्टेशन हुमबुद्रा माथोइ लेगनी सिंगाई विधानसभा केंद्र दा मथौ तौगदबा पोलिंग पर्सनल सिंगी ओइना अनि सुबर राउंड की ट्रेनिंग हयेंग पांगथोकनी कांगपोकपी जिला दा मथौ तौगदबा पोलिंग पर्सनल सिंगी अहम सुबर राउंड की ट्रेनिंग सदर हिल्स ऑटोनोमस डिस्ट्रिक्ट काउंसिल की हॉल दा ngasi पांगथोखरै पुन्ना पोलिंग पर्सनल सनी मरिफु तरुकना सरुक याखी बिष्णुपुर जिला दा मथौ तौगदबा पोलिंग पर्सनल सिंगी ट्रेनिंग बिष्णुपुर मिनी सेक्रेटरीट लेबा पंचायत रिसोर्स सेंटर दा हयेंग पांगथोकनी आकाशवाणी इम्फाल ना लेप्तना संदोकलेबा थौरम मिकअप थोकलेसिगी 15 सुबा तांककता अंगांग सिंगबु लमजिंग बीबा हाइबा थौरम अमा हयेंग अयुक पुंग 3 ता आकाशवाणी इम्फाल संदोकनी थौरम असी यूट्यूब चैनल आकाशवाणी इम्फाल दसु लाइव स्ट्रीमिंग तौगनी ताबिरिबा पावसी आकाशवाणी इम्फाल देगिनी असम राइफल्स की विजिलेंस ट्रूप्स ना कामजोंग जिला दा आइन कायने पुसलकपा उ कयामरुम फागतपा ngamkhrai उसिंग अदु मालेम की कैथेल दा लुपा लाख 13,995 रोम की ओइगनी हाइरी फारबु उसिंग अदु गलोनेना गाड़ी ड्राइवर कामजोंग जिला के फॉरेस्ट बीट ऑफिसर सिनखरै अमरोमदा था असिगी अमदगी ngasi फावदा असम राइफल्स ना क्वा मरु बोरा 1,594 फागले मालेम की कैथेल दा लुपा कोटी कुलुमदोइ लाख 19 लोम की ममल ओइगदबा पोलेम सिंग अदु कामजोंग जिला के फॉरेस्ट बीट ऑफिसर सिनखरै मखाताना असम राइफल्स ना ngamkhai paring lana आइन कायने पुसलक पोलम सिंह फागत खिगनी हाइरी थौबाल पुलिस कमांडो ना जिला अदुगी पाखंखोंग एरिया दा ngasi अयुक युम संगदुना थिबु हुमबगी थाबक सथखी पुन्ना युमथोंग 95 दगी मियोय हुमबुद्रा मंगा वहंग पोंग सथखी अदुमैनमक मिफा मिपुनमदी खुजु खुलाई फाबगी पाउ लेते कांगपोकपी पुलिस अमसुंग सीआरपीएफ की अपुनब कांगपुन ngasi मोटबुंगी मोलथांग विलेज दा एरिया डोमिनेशन की थाबक सथखरे अदुमैनमक मिफा मिपुनगी पाउ लेते मणिपुर स्टेट फिल्म डेवलपमेंट सोसाइटी अमसुंग फिल्म फोरम मणिपुर न पुनः सिंधुना ngasi इम्फाल की MSFDS की पैलेस ऑडिटोरियम दा ममी नुमित अमसुंग SN सान सिने आर्काइव्स एंड म्यूजियम की मरीसुब कॉमन थौरम पांगथोखरै थौरमदु द सरू याखिबा मणिपुर की सगनाइरबा फिल्म मेकर अरिबम श्याम शर्मा हाई मणिपुर दा फिल्म अमा पुथोकनब होनबदा अवाब कया थेंगनखि अवाब सिंग अदु तुंगोइनरमलगा फिल्म ओइना हॉल दा कापथोरकपदा थेंगनखिबा अवाना खुदिंगमक काउथोकपा ngamखि मतमदुदगी आर्टिस्ट सिंगना थवाई यावना होनेखिबा कया अदुना मणिपुर दा फिल्म की इहौ सागतपा ngamखि मांगना हाई आइन फिल्म नंबरी फीचर फिल्म नंबरी 1974 दा फुंगिबा लमजा परशुराम सिना आई अहानबनी अदुना 24 अप्रैल दा लमजा परशुराम सि उठि लाइव फदना मणिपुर की पॉपुलर याम ओइबा 100 days for the first time मणिपुर दा अदुम उठिबा फिल्म अमा ओइसि अदुगलना अखोगी हीरो साइबा तोंबगी ममिंग फाबो होंदना लमजा तोंबाइना खंगखि मसि यामना इंपोर्टेंट ओइबा सिग्निफिकेंट ओइबा फिल्म ओइसिबा अदुगा मसिगी चही यांथै सुपा मतमसिदा अदकी तारिख 19 सिदा चही यांथै सिजानि इम्फाल की MSFDS दा हांगलिबा SN सान सिने आर्काइव्स एंड म्यूजियम असिदा मणिपुर की ममिंग लेरिबा फिल्म सिंग ब्रोजेंद्रो की लुहोंगबा मसुंग इसानो सेक्शन थमली इसानो फिल्म असि मालेम की मफम कया दा उत्पा ngamkhrai मना कया सु फंगkhrai हंदक सहिदगी इमा की निंगथेम हाइरिबा फिल्म असि आर्काइव्स दा थमनबा होनरी मसिगिदमक तंगाई फदबा थाबक सिंग लेप्तना सथरी हाइरी थौरम की मनुंग सन्ना लेखिद्रबा आर्टिस्ट सिंगी MSFDS की ममांग खिलिबा निंगसिंग युम्बीदा लई कतुना इकाई खुमनबा उठखि केंद्र की कल्चर मंत्रालय की मखादा के इबोतोम्बी कल्चरल एकाडमी KICA मणिपुर सिंधुना जयदेव सैसकी थोरममा सरंगपाट मागलंग ममांग लेकाई कम्युनिटी हॉल दा ngasi पांगथोखरै थोरमदुदा जवाहरलाल नेहरू मणिपुर डांस एकाडमी की डायरेक्टर पुखरमबम बिलास सिंह अमदी आकाशवाणी इम्फाल की ग्रेड 1 स्टाफ आर्टिस्ट खुमुक्सम चंद्रमणि सरुयाखी
Imphal West ki iroi semada leiba All Manipur Polo Association ki ground zathariba taret suba Junior Boys Under 16 State Level Polo Tournament ki ngasigi match ta Thobal District Polo Association na Madan Polo Club pu panjil taruk suina do thwaikre aduga taramapan suba Women's State Level Polo Tournament na Madan Polo Club laktabadigi linthoi ngambi Kangjei Club na walkover phangkre DSA Bisnupur ki mini stadium da sathariba Nipan Suba Iboton Memorial 3rd Division Under 15 Boys Football League ngasigi match ta Youth Social Welfare Association na Youth Welfare Association bu panjil ani suina do thoikre atopa match amadana Regular Football Coaching Center na United Football Club bu panjil ani amada thoiki Akas Bani Imphal ki pau tabiri Election Commission of Indian Hairi Raja Tarom do yamasung Union Territory sing da pangthokadaba ani suba tangka ki Lok Sabha mikhalda punna mirep lising ama sani tarana lamba tongdaragani mikhal asigi damak punna mirep se lising ani satruk kunthraom do thajalpagi manungda mirep lising ama sani tara scrutiny tawraba matungda mirep oiba yahan khibani tangka asida punna Lok Sabha Kendra Marifuni panda mikhal pangthokani mikhal tha asigi kuntarukta pangthokani ani suba tangka ki mikhal asigi damak Kerala na punna Lok Sabha Kendra kungi oina mirep se samanga pisilaki Karnataka na Lok Sabha Kendra taramari gi mirep se samri marbudra mathoi pisilaki Tripura gi oina mirep taramari mirep se pisilaki BJP lusingba Pradhan Mantri Narendra Modi hairi handaki mikhal asi kunmathoi suba sahi sagi khwaidagi marwoiba mikhalni Madhya Pradesh ki Balaghat pangthokpa miyam gi mitin da wa ngangbada Pradhan Mantri hai masi sumnagi mikhal nate anoba Bharat ama semnabagi asoba khongthang amani Sri Modi hai BJP sarkar na sabka saath sabka vikas haiba mantra se sijanaduna leibak asigi sora masung khungang singbu sakholana ba honari leibak asigi infrastructure gi phibam ningthina sakhole hairaduna Pradhan Mantri hai leibak asida khwaidagi noba infrastructure samkanaba sarkar asina lupa koti kaya thadakhre magna hai BJP ne lusingba NDA sarkar asi Dalit backward amasung tribal singi phibam paglanaba hanba leitana honakhiba sarkar amani masina maram oiduna kanglup sing asigi miyoi singna sarkar asibu sanman tawri BJP ki lusingba masung Pradhan Mantri Narendra Modi hairi Bharat ki saukhat lamjelda kanagumba amatana tung inbangam loi Uttar Pradesh ki Pilibhit pangthokpa mikhal gi rally amada wa ngangbada Pradhan Mantri hai Bharat na pandamasi phangnaba honabada aruba oikhide masi leibak asigi miyam gi ihul amasung thaunana pandamasi phangba ngamkhibani mahaki sarkar na leibak asibu ningthina sakholaba leibak ama oinaba lepa leitena honakhi magna hai Congress na atei leibak singdagi tengbang phangnaba honari corona laisat leiringaida leibak asina atopa leibak singda hidak langthak kaya thadopa ngamkhi anoba thosel kaya hudoktuna naha kaya da thabak piba ngamkhi Delhi excise scam ga mari lenana narol da sel theidoi haibagi maral da phajin khiba BRS ke makok ke kabita bo tha asigi kulum doi phawba judicial custody da thamnaba Delhi gi court amana rai pi khre mahakpo jamin da thadokna ba tharakhi bo wakat adu court aduni yakitabani Delhi da yu yonbagi license pinana bagi damak sarkar pairiba Aam Aadmi Party da lupa kodi sama pikhiba South group ki member da mahaksu yawi haina maral siri Kabita Hyderabad leiba mahaki mayumdagi mamang thagi taramanga da enforcement director ena phakibani Congress lusingba Rahul Gandhi na mikhal gi code of conduct thugaire haina Bharat Rashtra Samiti BRS na election commission da wakat khrai wakat aduda BRS na hai phone tap tobagi wathokta Congress lusingba asina dolgi makok ke Chandrasekhar Rao gi matakta izat soningai oiba wafam sing amasung asum sumda khangdaba maral kaya siri haina palli dol asina khudakta Rahul Gandhi bu lagliba Lok Sabha mikhal asigi vote khoma thingnaba amasung Congress ki matakta thabak lokhatnaba dabi tauri aroibada maroiba pawmo Manipur dangasi mahusagi sanabai masung haraute yambaga loinana sajibu noma panba jairawa pangthokre Congress na hairi dol asigi phirepti Manipur da leiriba miyam amata oina punsinaduna mahusagum tangdu leitani hingminabani Assam Rifles na tha asigi amadagi ngasi phawbada ngamkhai lana pusilakpa lupa koti kulumdoi lakh 19 lomgi aine yadaba polam sing phagale
इलेक्शन कमीशन हाइरी अनीसुब तांककी लोकसभा मिखलदा पुन्ना मिरेप 1,110 लंबा तौनरगनी अमसुंग बीजेपी लुसिंगबा प्रधानमंत्री नरेंद्र मोदी हाइरी हंदकी मिखल असी 18 सुब सही सागी ख्वाइदगी मरुइबा मिखलनी पावली